Hello everyone, welcome to my YouTube channel. Mayam punama po ay channel na Tram Nok Series. Ngasi na sa ado kasi mayam Singju amaga, uti amaga, alu amaga, sebot angan amaga. Ado di mayam ay sabah urage. Hamu cakam di sini mayam danger. Alu ni mayam. Xôi gầu tí cái thùng mà xem mèm ngàm hào với mèm chú cho piu thùng đó. Ngon.
ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯤ ꯍꯥꯏꯕꯨ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯇꯧꯕꯤꯔꯝꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯁꯣꯏꯕ ꯀꯌꯥ ꯆꯥꯎꯔꯕꯁꯨ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯁꯤꯟꯗꯣꯛꯆꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯛꯀꯦ